Licipriya na Lemna Pibani Haiba Concentrator Numit 8 ni Sijinnahallaga Peisa Piyu Hairakle Matam kharagi mamangdagi COVID-19 naraba oxygen level nemba miyoisingda concentrator piduna lakpa Licipriya gi teamgi concentrator ase karamba mawongda piribano paisa lawi lawdi haibagi achauba sayenaba ama lakle Licipriya kangu jamna Lemna Hairakle haidiba oxygen concentrator sing Manipur gi oina Manipur gi teamna yenba hokraba matung concentrator phangba miyoi kharadagi phangba report ki matungin na paisa lawi lawdi haibagi sayenaba thorakle masida pausi asina thigatpada phangba report ki matungin na miyoi amagi oxygen level nemthakibana team Licipriya gi Manipur gi team gi kuthangda haukiba megi taraga mangada oxygen concentrator ama lawki masigi matung numit 8 ni surakpa numitta concentrator adu lawkhatpa laklagi hairakpada anaba adugi oxygen level yamna nemle aduna matam khara sangdokpiyu haijaduna numit mangani amuk sangtokhi amaromda anaba singasigi imung manungna Licipriya gi number da message thaduna anaba sigi oxygen level nemme matam sangtokna ba haikiba leikhi masida Licipriya gi number ni haiba amadagi numit 8 ni subada concentrator lokhatkadabane adubu darkar tarabade doctor gi che yauraga numit kayani sijinagadabano haiba adu yauraga pira u haikiba leikhi hairi masigi matung amuk hanna concentrator adu lokhalage yengba yaba yengle haiduna Licipriya Manipur gi team gi maikaidagi hairakhi masida na basing asige imung manungna matam khara ngaibi ko oxygen level dagi chada humudraga tareta lei haiduna hairabada aikhoi upai leitre numit 8 ni oigadabadu mangani amuk ahenba matam haple hairaga oxygen concentrator adu paisa piraga sangdokle haibagi wafam thamlakhi haire paisa kaya oigani haina hangbada concentrator adugi lising hompu amasung maintenance service charge oina lising taragana punna lising humudra oigani haina hairakhi haire anabagi pibam su luba amasung paisa yamna changba sida matam khara khalakhi gi haiduna thamkhraba matung nongmanini leiraga megi tang kungani panda amukhanna Licipriya gi Manipur teamna imung asida phone tawrakhi matam aduda laibadi ngamlaroi haibada adudi atopa option amaga pige hairakhi numit 8 ni henba khakta natana mangani amasu extra happy sidagi numit 8 ni amuk henba taragade chayol amagi service charge amasung maintenance charge oina lupa lising ani Piyu masi Google Pay da thabira u haiduna hairakhi masigi matungda anaba sigi imungna lising ani du pirage haiduna Google Pay gi screenshot lauraga masi oidoribra haiduna message thaduna hangkhi hairiba Google Pay gi number adu Oliver Moirangthem haina thorakibane loinana Oliver Moirangthemna team Licipriya Manipur gi oina miyamda oxygen concentrator ase yenbagi thabak tawribani haire Licipriya na Twitter da phongdorokibagi matunginna May kunga mapanda Manipur gi oina oxygen concentrator hompu thakre haina palle hiram asigi matangda atopa miyoi amana pausi asida phongdorokibada laichet asida laikhidraba miyoi amagi imungda positive oihoraba masanupi ama phamungda yataduna oxygen mathau taba leibadagi Licipriya teamga pau phaunaduna oxygen concentrator ama May 13 phangkhi madugi matung May kunga nipanda oxygen concentrator adu pithoroknaba khangalakle anabagi oiriba phibam adu yenglaga oxygen lokthokpa yaroidobana concentrator adu leirage haina khanghankhi matam aduda Licipriya Manipur teamna lupa lising humbudra mamal oina pirakadabani haina khangalakhi khara tabiyu haijabadagi lupa lising humpuga taret piraknaba hairakhi Delhi dagi Manipur fauba yaurokpagi charge yengbirage haina su khangalakhi concentrator lowdringai mamangdade Licipriya ga pau phaunabada oxygen concentrator sing adu yonba yade pamlagadi atopa ama tharake flight ki charge yauraga lupa lising homponi hairakhiba leikhi Licipriya Manipur team da hairubadade hangrakhi ge hairaga makhata na lupa lising hompu adu piro haina khangalakhi sel leitabagi pidana leirakhi thuna pirakna basu khangalakhi maduda sel leitabanina lauramdabana hena fai haiba wafamsu anabagi maikaidagi phongdokhiba leikhi masigi matungda tha ama muk sijinaro hairakpadagi oxygen concentrator adu hojik phauba sijinari hairi amaromda Licipriya Manipur team ge member Oliver Moirangthemga pausi asiga wari sanabada COVID-19 naraba singidamak Licipriya na mateng kaya pangduna lakle oxygen concentrator kuntra tharakre madugi manungda ani yadabadagi hankhraga kunganipan sijinabani hairi hairiba concentrator singadu numit 8 nigi oina mathau taba na basingda waihalle masigi matung laukhalaga rotation da atopa na basingda pibane oxygen gi chang nemba oirabade concentrator singadu laukhatte haire concentrator sing adu khusinadringai gi mamangda anaba singda concentrator sing adu sijinabagi mawong matau su khangalle concentrator sing adu sel hanjillaga lauge haibasu yaurak e laiba tarabade Licipriya gi account da
SMS थादुना पाउ फाउननब खंगल्ले अदुम ओइनमक ऑक्सीजन कंसेंट्रेटर सिंग हौजिक फाउबगी ओइना योनबदी लैत्रे मियामगी फन्ना लैबने लैब तारबदे दिल्लीदगी अतोप ओइना लैगदबनी हाइरे लैगे हाइरकप मी यावबदगी सेल हंजिलहलगा लहनबा खनखिबदी लै ऑक्सीजन कंसेंट्रेटर वाइदुना सिजिनरिबसिंगना मतम हेलबदे अहेनब मतम अदुगी ओइना लुपा लिसिंग अनि मेंटेनेंस फी ओइना पीगदबने मधु चयोल खुदिंगी नत्ते अमुक्तंग ओइना पीगदबनी हाइरे पाउसी असिना लिसिप्रियागा पाउ फाउननबा होनबदा फंगबा ngamkhide लिसिप्रिया मणिपुर टीमना ऑक्सीजन कंसेंट्रेटर येनबगी थबक मतम खर लेपलगनी हाइनसु फोंदोरकले ममांगदा ऑक्सीजन कंसेंट्रेटर होमपु थाखरे हाइरगा ऑक्सीजन कंसेंट्रेटर कुनगनी पान खक्तमक हौजिक फाउबगी ओइना सिजिनरी हाइबसिदा मियामदा चममनबा कया फावहल्ले मसागी ममिंग फोंदोक पिगनो MCPCR दिल्ली दिल्ली पुलिस अमसुंग मणिपुर पुलिसना फाखिबा के सिंहागी मसागी ममिंग सोशल मीडियादा फोंदोकलिबसिंग अदु कक्थटलो ममिंग फोंदोक पिगनु हाइना MCPCR मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स के चेयरपर्सन मणिबाबू फुराइलाटपमगी शेरोलमन हाइरे जुवेनाइल जस्टिस केयर एंड प्रोटेक्शन ऑफ चिल्ड्रन एक्ट 2015 की मतुंगिना अंगांगी ममिंग पनबा यादे लीगल प्रोसीडिंग दा मरी लैनना अंगांगी ममिंग पनबा हाइबसे चैराक फंगनिंगाई ओय मरम अदुना अंगांग असिगी ममिंग सोशल मीडिया दा पल्लिबसिंग अदु लौथोकपियु हाइरे नोंमई कापलुबगे कंगलातोंबी कमांडो आउटपोस्ट मियाम थोमजिनख्रे कर्फ्यू थुगाई हाइदुना इम्फाल वेस्ट कमांडोना कंगलातोंबीदा नोंमई कापख्रे खोइसाउनरबा मियामना कंगलातोंबीदा लैबा कमांडो आउटपोस्ट थोमजिनख्रे थौदोक असि ngarang numidang pung 8:35 rom ताबा मतमदा सेकमाई केंद्र की मनुंग चनबा कंगलातोंबी मंदिर ममांगदा थोखिबने प्रेसना फंगबा पाउगी मतुंगिना कंगलातोंबी शांतिपुरदगे निखिल गौतम सही 28 अपोकपा लैखिद्रबा गणेश गौतम अमदे साहिल बासनेट सही 13 अपोकपा शंभु बासनेट हाइरिबा मियोय अनि असिना लंबीदा लाकबदा कंगलातोंबी मंदिर मपादा लैरंबा इम्फाल वेस्ट कमांडोगी कंगलातोंबी आउटपोस्ट टीम अमना मखोइबु खामदुना मोबाइल फोन लौसिलगा वहंग पहंग चथखि कमांडो टीम अदुना मखोइ अनिबु कर्फ्यू थुगाइबगे लिसै अमदे खोंगपांगना काउदुना फुखि थौदोक अदुबु यानिंगदबा फोंदोकलदुना खोइसाउनरबा मियामना कंगलातोंबीदा लैबा कमांडो आउटपोस्टा थोमजिनदुना मरा लैबा कमांडो पर्सनल सिंग दंदी पियु हाइना इरांग हौखि थौदोक असिगी विक्टिम अमा ओइरिबा निखिल गौतमना फोंदोरकपगी मतुंगिना मखोइ अनि असे ngarang numidang लैकाय अदुमक्तदा लैबा मखुरा अमगी मयुमदा कोविड वैक्सीनेशन गे ऑनलाइन दा एप्लीकेशन तौनबगीदमक लाकबदा कंगलातोंबी दुर्गा मंदिर गे हेक ममांगदा ड्यूटी तादुना लैरंबा कमांडो पर्सनल सिंगना फारगा कर्फ्यू थुगाइदुना थोक्लई हाइदुना फुबने कमांडो पर्सनल सिंग अदुना फुरिबा अदु खांगबा ngamlaktabadage मथ्वाई कंजनबा महाकना महाकपु फुरिबा कमांडो अदु इनथोक्लगा चेनबा होनखि मदुदा अतोपा कमांडो पर्सनल अमना महाकी मखोंग तमना नोंमै राउंड अमा कापखिबने लाइबक फबदगे नोंमै मरु अदु पानखिदे तुंगदा मखोइ अनिमक जिप्सीदा हापकतुना सेकमाई पुलिसता सिनखि हाइना महाकना फोंदोखि नाकाल अमरोमदा पुलिस की माइकेदगी फंगबा पाउ अमगी मतुंगिना निखिल गौतम अमदे साहिल वासनेट हाइरिबा मियोय अनि असे लैंगांगना थमलिबा कर्फ्यू असि थुगाइदुना लंबीदा थोगलकपगी मारालदा कंगलातोंबीदा लैबा कमांडोगे टीमना फारगा वहंग पहंग चथबगा लोइनना फुबा चैबगी थबक चथखि मदुदा निखिल गौतम हाइरिबा मियोय असिना कमांडो पर्सनल अमदा खुद थारमलगा चेनबा होनखिबनी हाइरे हाइरिबा थौदोक असिगी मतंगदा इंक्वायरी अमा तौरगने लोइनना इंक्वायरी रिपोर्ट अदुगे मतुंगिना एक्शन लौखतकनी हाइना पाव असिना मखा तारे।